Luwangthem Mukesh ki Langla Langjil Puthoktuna imung manung thengnariba awaba shing asi kokhanbiyu amadi Lamdam Asida lo Chatnari Haibadu Mayek Sengna Utpiyu haina Uripok Apunba Lup amasung Uripok Nupi Apunba Lup na Governor Ajay Kumar Bhalla ge pukning chingshillakli hiram asiga mari leinana Uripok Apunba Lup ki Publicity Secretary na press ta thadorakpa cherol amana hai Luwangthem Mukesh na mafam khangdana mangkhibaga mari leinana semkhiba JAC na chingshillakpa Khongjang khudingmakta Uripok Apunba Lup amasung Uripok Nupi Apunba Lup na mapung phana saruk yagani Mukesh na mangkhiba numit 10 helaba fawba mahaki Langla Langjil amata puthokpa ngamdana leiriba asi laibak thibani oirakliba fibam asidi Manipur asi lo leitaba leibak churan thabana khutling lamdam amaga pangkhak oirakle thiba khangdana leiriba Mukesh ki last location track tawraba fawba mari leinaba singna angamba pambai sizinaduna Mukesh ki Langla Langjil Puthokpa ngamdana leiriba asi nungnang ningai ni haina su cherol asina makha tana phongdorakli